गुड मॉर्निंग अहानबमक्तदा अꯩगी चैनल जेंबिरिबा इचिन इनाउ खुदिंगमक्पु अइना तरामना ओक्चरी मयाम ngasi अइना थोंगकदबा हिंजांग मथेल हाइबबु ngaसे लेरे रौनी अदुगा हवाई थराकसिगा तौरगा आलू सिमने खामेन सिम्बे सिमने तौरगा थोंजरके मयाम अदो चाहवाई सिमा अइनाने हाइदि सोक तौरके मसिमा दुम थोंगके खामेन सिम्बे थाआगा nga thongbada thaknaba machan nakupi leire isiga awa phadigom leire sing leire ra ready da thamabani mayam ado makha tana jingminasi mayam nga se ina masala to challe ai nga se tawbo ho yare mayam nga tawbo loire ai mayam ado ai जीरा हपचल्ले जनम हपचल्ले हिंग हपचल्ले मचूजे हपचल्लगे मसला से आना ngौथोके मोरok सिसु हपचल्ले जीरा मसी आना ngौखिगे इसिंग खितंग हपचनगे मही खितंग हापगा इना ngौगे मसीजे आना फजना खिट्टी आलू में तौथोके आलू से हापने ngौमिनरबनी मसला दुगको मही खितंग हापगा आलू से हाइफेट मुगनखिगे अदो खामेन सिम्बे nga se thadaraga aduga mahi do hapa challa मैं दो खामेन सिमी कुकुमना सोयबसे असिम चखाइरगे थादरगे खराको ये साइसल्ले ले हवाई थाकसे असिम थाकचले ले थुम थागे मैं थुम थाकचले सवल्ले ngakang Terus mana kuai yaran nga thambase phadigom leire asi wan khachalage
ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯦ ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯥꯏ ꯈꯔ ꯊꯥꯗꯣꯛꯆꯒꯦ ꯃꯌꯥꯝ ꯆꯥꯛ ꯉꯥ ꯊꯣꯡꯕ ꯍꯋꯥꯏ ꯊꯣꯡꯕ ꯑꯗꯩ ꯑꯉꯥꯟꯕ ꯑꯃꯦꯠꯄ ꯑꯗꯒꯤ ꯑꯗꯩ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯉꯥꯟꯕ ꯆꯥꯔꯦ ꯉꯥꯁꯤ ꯂꯧꯊꯔꯒꯦ ꯉꯥꯁꯤ ꯂꯧꯊꯔꯦ ꯑꯩ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯉꯥ ꯊꯣꯡꯕꯁꯦ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯍꯥꯎꯔꯤ ꯉꯥ ꯊꯣꯡꯕꯁꯦ ꯂꯣꯀꯦꯜ ꯉꯥꯁꯤꯡ ꯔꯧꯁꯦ ꯆꯥꯛꯍꯋꯥꯏ ꯊꯣꯡꯕꯁꯦ ꯈꯔ ꯂꯧꯔꯦ ꯍꯥꯎꯔꯦ ꯆꯥꯛꯍꯋꯥꯏ ꯊꯣꯡꯕꯁꯤꯁꯨ ꯍꯥꯎꯔꯤ ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯁꯦ ꯂꯣꯀꯦꯜꯅꯤꯅ ꯉꯥꯁꯤꯡꯁꯦ ꯔꯧꯁꯦ ꯍꯋꯥꯏ ꯊꯣꯡꯕꯁꯤꯁꯨ ꯍꯥꯎꯔꯦ ꯑꯃꯦꯠꯄꯤꯁꯤꯁꯨ ꯑꯩꯅꯅꯦ ꯎ ꯃꯣꯔꯣꯛꯅ ꯃꯦꯠꯄꯅꯤ ꯍꯥꯎꯔꯦ ꯑꯂꯨꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯀꯣꯃꯦꯟꯁꯨ ꯈꯔ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ